ngasi phongkiba tuan manipuri sifongsing amasum thokiba thawdo wathoksingi maru oibe I pausing khongasaraga manipur top channel gi maikidi gi myamda thamjigi ahanbada aadhar card semdok semjin tawbo huranba geng ama lairabra heba wahang amane hujisu tholaibasi Myanmar military junta na pro democracy ki lusingbi Aung San Suu Kyi bu phajinduna thambaga loinana sahi esigi February amadagi hauna leba asida military na ku tokshin kibadagi mihat mipun miyot minai satharakibada khang mangamdaduna Myanmar gi miyoi kya yumlo nariba laibak singda lanjeng narakpagi thabak leptana satharakli adubu makhoi sing adugidama aadhar card semjin sajinduna India gi tongan ba mafam singda leibe yanaba honaba asaubu huranba khutpu ama leirabra habigi wohang hangnarakle Indo Myanmar lamkhaida leiriba Manipur da su miyoi kya sangsilaktuna semjin sajinba aadhar card sing pairaga More Fauduna Laglaga, National Highway 102 Impal More Lambida, Check Post Kia Landunamadi, Aron Balambi Sing Yauna, Susampur Rom the Gisu Sang Silaktuna, Makoina, Sapagadaba Mapam Singda, Nongtak Amadi, Lekagi Lambida, Satkinaba, Taurankia Hotnarakigi Mami Yamna Saunatare. Impal gi Bir Tekendra International Airport at Mamang Tagi Kuntrada Semjin Sajinba Aadhar Card Paiduna, Delhi the Satnaba Hotnaramba. Zabenan ahum yauna miyoi taraga mari Indigo flight ki staff singna thengnarakpadagi fagat ki balekre makhoigi mathakta singjamai police station case ma lakhotuna judicial custody remand tokre thawdo sigi matung tha sigi manga dasu aranba mongda semjin sajinba aadhar card sing pairaga more dagi Impal da lakna ba hotnaramba Myanmar masa kunga mari lambi sigi Kudeng Tabi post labor kun suba some rifles ki personal sing fagat ki basul lekre thawdo oni sigi matung tarakpada ohmlak suba thawdo oina ngasi ayuk pung nipalom tarakpada su more dagi Manipur state transport ki bus tongduna lakpa Myanmar dagi Nepali nupa amamadi nupi ohum puna miyoi mari sasinaba aadhar card sing pairagi Impal tamna lakna bo hotnarambadagi more police na fagat ki ba thawdo asina taklibadi aadhar card sing semjin sajinba tawba asauba huran khutpu ama leirabra haibasini masigi matangda miyamna su singnaba leire masi khak natana Myanmar amadi Manipur ga tainariba Manipur gi sarukta leba khulsingda leba asida satnariba miyoi amagi masak maming amasum leifam takpagi maru oiba document ama oiriba aadhar card sing semjin sajinba tawduna Myanmar masa kya leba asigi oina satnariba law singi wangbada Manipur da sangjafam lawduna leirabra haibigi wangsu hangnarakli State sigi wangbra thokpa atopa pawkhraga mayamda report oina thamjage hingsa da senaba ani fare minister gi masa thiba khangdre haba paw musu phongli minister gi karamana protesters sing takhaiduna Uttar Pradesh ki Lakhimpur kheri da miyoi nipan sikraba matung numit marini subada Uttar Pradesh police na miyoi ani fare Lavkus Rana amasum Asis Pandey haba miyoi ani adu thokiba thawdo adu da senaba singni haidi adumapo Union Minister of State Hazai Misrani gi masanupa Asis Misra gi mari makhong thiba khangdri haidi police na phongdo khibada fagalaba miyoi singadu Asis ki naknaba mapang singni makhataba red sing sathari haiki makhoi bu phakhiba si Supreme Court na ngasi Uttar Pradesh government ta nomagi manungda case atuga mari lainana miyoi kya fagatlabage haibadu report pirakna ba khangan khraba matungdani Supreme Court na phongdo khibada status report ta khangba ngamkhibadi thokiba thawdo adu da miyoi nipan sikhiba singi manungda lawmi journalist na singba yaukhi madu lebak thiba thawdokni maramaduna government na FIR palaba sing kana na phagatlabagi haiba phongdokhi hainu sipali Makasa Tarapoina to Paukrana, Pakistan, magnitude 5.7 Yona, Yoa Habadi Mui Kun Sikre, Sani and Sokre have a palmasu, report out Jamnam Levactiva Palmani. Pakistan gi Katang was Sarutanga say you Angan Mada magnitude 5.7 Yona, Yoa Hakre. Yoa Habagi Taudo, you Mamadi Lambi Tonkia among Atato and Hibagalonana, Mui Kun Sian Creaduga Sani and Aso Open and Creahina government officials in the Fondorakli. Officials in the Taudosi Mari Lainana, Fongdo Kibada, province Tangasi Akan Mamong, the Hakiva, Yuaduna, Maram Oiraga, Yumkia, Ninkayan Kiamadi, province Asida, Kudaki Oena, Electric Kudung Sada Balehan Kidre.
बिल्डिंग निखाइरकपदगी असु अपन नंगलब मियोइसिंग अदुबु हेल्थ वर्कर्ससिंगना ट्रीटमेंट चथनबा होनबदा मई लाक्तबना खुदोंग चादबा कया मायोनखि अतोप्पा पांबै लेरक्तबदगी मोबाइल गी फ्लैश लाइट सिंग थांदुना ट्रीटमेंट गी थबकसिंग सतखि युवा हाबगी थौदोदुना ख्वाइदगी हेना सुवनखिबा मफम असि प्रोविंस असिगी मनुंग चनबा इरनाई सिटी की मनुंग हंजिनबसिंगी सरुकसिंग ओइरि हाइबा मफम असि यौना संगसिननबा होनबदा लंबीगी खुदोंचादबा कया मायोकनरि बलोकिस्तान की होम मिनिस्टर मिर्जिया उलहाना थौदोसिग मरी लेना फोंदोखिबदा लोकल ऑफिशियल सिंगदगी फंग पावगी मतुंगिना मियोय कुनगी असि बाक्सांग थेंगनरे सिख्रबसिंग अदुगी मनुंग नुपी अमा अमसुम सही नौरिबा अंगांग तरुक यावरि मियोय सनी हेनबना बिल्डिंग की अते अकाई सिंगना मरम मोइरगा सोनखरे सोलाबसिंग मनुंग तरुक की फिबम लुना लैरि लेमहौरिबसिंग खुदोंग थिनिंगाय ओइद्रे हाबा पावमुसु रिपोर्ट तौरि अतोपा पावमनमु एयरपोर्ट टारगेट तौरखिब एटेक कोलिजन टीम न माय पाखनखिद्रे हैबा पावमुसु रिपोर्ट तौरि सऊदी अरेबिया की आबा इंटरनेशनल एयरपोर्ट टारगेट तौदुना सथनब होनरखिब एटेक अमा सऊदीना लुसिंगबा कोलिजन टीम न माय पाखनखिद्रे हाइना कोलिजन टीम असिगी मकोक थोंबो ऑफिसर अमना फोंदोरखलि ऑफिसर असिना फोंदोखिबगी मतुंगिना पोखाइब याबा मसाकसिंग थन्ना यावबा ड्रोन प्लेन सिजिनदुना एयरपोर्ट असिदा एटेक सथनब होनरमखिबने कोलिजन टीम की इन्फॉर्मेशन मतुंग इन एटेक सथब याबगी पाव फंगलब मतुंग यामना मिकुप नहुमसिंगना कोलिजन टीम की मेंबरसिंगना मथौ तौदुना लेखि ड्रोन प्लेन अदु नोंगथक्ता मंगननब होनरबसु ngamhaudabadagi laimaida tasinduna kaiki maduda airport adugi worker mari minor oina sokhi aduga airport adugi apikpa saru kharasu amang ata thoki etegasi kanana sathakibano haiba hojimaki oinadi chapsana khangmangamdri group amatanasu masigi matangna claim torokpa leitri military gi mekedigi attack asi hauthi rebels na satharkibu oiramba yai hain su panari atopa pawamana Texas High School da tamlibe sai taragani pan suraba mahairoi amana nomai kap thorakpadagi miyoi mari sokle have report amasu tawri Texas ta leiba high school amad mahai tamliba mahairoi sing classroom da phunarakpagi thaudo amaga mari lainana mahairoi amana nomai kap thorakpagi thaudokta miyoi mari asu opanangle haina police official singna phongdorakle Arlington Assistant Police Chief Kevin Colby na thaudo asiga mari lainana phongdokhibada नोंमै कापगी थौदोदु टेक्सास की टिम्बरव्यू हाई स्कूल थोखिबने थौदोदु सेनरिब माहिरु एदु टिमोथी जॉर्ज सिमकिन कौवी हाइब खंगमंगम खिबगा लोइनना मा पुलिस ना फाखरे माहिरु एदुदगी पुलिस ना .45 कैलिबर गनमस फोकट पंगम खरे हाइदि टेक्सास दा लाइरिबा हाई स्कूल सिंगना माहिरोइ सिंग खना सैनबगी थौदोक तो नोंमै सिजनबगी थाबा हंदकी असिना अहान मनते मसिग मानब थौदोक क्या सिटी सिदा सही क्यागी ममांगदगी थोक्तुना लाकली ngasiगी थौदो अदुर सोलबा मियोय मरी अदुगी मनुंगदा मसागी सही तरागा मंगा खक्त ngairiba माहिरोइ अमगी फिबम दिलुना लैदि अतोपा अहुम अदुदि खुदकी ओइबा ट्रीटमेंट सथरबा मतुंग खुदोंग थिनिंगाय ओइदबना मयुमगी अहल लमन सिंगदा सिनखरे हाइना सुपाली अतोपा पावमना Islamic State की member मरी तालिबान काबुल दगी फाबा ngamkhre haiba pawmusu phongli Kabul da leiba mox amada Islamic State IS की member sing oiramba yai singnaba singna attack sathaduna miyoi khara asu opanangan khraba matung Taliban fighter sing attack aduda sienaba miyoi sing fanaba akan mamongna sathakhiba thi humbagi thabakta IS की member mari फाबा ngamkhre haina Taliban gi wangangloi amana phongdorakli Taliban gi makok thongbu wangangloi Zabihullah Mazahina Hiram Sigamari Lenina Fungdokibada, Hawkiba Numaizu Numita, Pagaman district Leba, Mox Amada, IS Uramba Yai Singna bomb attacks at Tarakibani, Madugi Matung Taliban fighters in the Taudo to the scenery Bamu sing Fana Bohonaduna Lakibani, Afghanistan Atopala Lobasingi, Mapampiro Hana Taliban Fungdo Krabasu, IS Amadi Al Qaeda Singbut Lalhobasing, Leba Asida Laiduna, operate Tobi Wapam Singdi, Fungdok Narakli. Taliban hana phongdokhibadugi matangda haujiksu ahongba leite atopa lalhobasingna leiba asida leiduna operate tawhaloi haibisi Taliban gi pandamne hairi amaromda Jalalabad IS ki members singna Taliban militia force ki member ama manga kaktuno khatkhre haina claim tawrakhre hairi henasu pausna phongdorakli loisilakpo na tentakpa pawng tanga myamna thamjarange December tha phawbo myamna section na bahel ministry na covid warning tawkhre
Laibasi goina hara kumai amadi tongan festival singi matam nakshilakpaga loinana Union Health Ministry na section warol issue tawraduna saliba October tha sidagi lakadoriba December tha phawbadi miyam akanba section tharang lokhatuna COVID-19 gi laina laisatagi ngakthoknanaba honagadabani haba wafam phungdokre Puja ga mari lainaba festival su yariba makai COVID-19 laisat ka mari lainana lengak na matam gi piriba protocol sing ningthina ngakna pangthokadabani haba wafam ministry asina miyam na thamlakli Durga Puja amadi Ramlila gi kumai singsu virtual oina pangthokadabani haina Union Health Ministry gi Joint Secretary Lab Agalwana phongdorakli Diwali kumai manungda mari mata amadi marup mapang sing online gi kuthangda unaduna wari watai tawiyu haba wafam phongdorakhi haina pausna su phongdorakli Hauji ko ina di pausi matang asai luisinjarage amasung pathoksagi brasoi ki balan ki biyar simyam ngapigani matam gi maruibi ipausing myam da leptana update pizarake haina su channel sigi mekedi gi myam da thamjari and thank you